अहनबद यामना मरुओइबा अपडेट अमा कंगली पाकि मेरादगी लखुच्चगे कुकी मिलिटेंट्सिंगना सुगनुदा ड्रोन थागलाख्रे ngarang numidang wairam pung manga makhairam taba matamda sugnu police station ge manungsana sugnu awang lekai amadi mayai lekai gi nungtak ke sarukta kuki militantsingna laloi phai mekirom dagi drone ama thagalakhre hairi kuki militantsingna drone thagalaba adu khulngakpa khunjasingna urakpa dagi double barrel nongmai sizinaduna kap thnaba hotnabada mai pakidre drone adu amuk hanna laloi phai rom da pusin khre hairi nakalam rom da ngarang numdang pung trama thoi rom taba matamda kuki militantsingna laloi phai rom dagi sugnu tamna nungmai round ahum rom thangna thangna kapsilakpa dagi miyam mi pai pokna khre makhatana nungmai kaplak kidre loina khulngak pasingna su handuna nungmai kap khiba leite haina paw asina hairi aduga mathangi update asna kongba kaji pat me dagi Asiba Hakchang ama fangle ngasi pung mapun makhairom taba matam dim fat iski iridmung police station na konba kongba turen ganak na leiba kaji pat mapan da pumtharba Asiba Hakchang ama fangle thaudok thofam dagi haufi ama su phangba ngamkhre sidunu leiram libme se hojik phaw masak maming khangba ngamdre Asiba Hakchang asi thaudok thofam dagi iridmung police na lawkhat laba matung da postmortem gi tamta jenims ki mokta thamkhre ngasi ayuk Working set from using Asiba Hakchang adu taduna leram ba thengna ba girid book police ta pau piraba matung police na Asiba Hakchang adu lokhat kibani bisi asiga mari lena police na case ma lokhat na makhata na thijin humjin bagi thabuk chathakre Asiba Hakchang asi numit kharni gi mamang da sibo oigani haina thajanari adu ga matheng gebder asna IRB person ama masa matum tu nungmai kapsin duna sijakre manipuri high court ki just oina thopuri ba e Guneshwar Sharma gi ya school de laiba mayum da house guard oina duty ta duna laiba han ba IRB gi person ama masa na lairiba Berek magtada masa matum tanga si upung mapan rom tapa matam da nungmai na kapsin duna sijakre hari masa matum ta nungmai na kapsin duna sijabani hari ba IRB person asigi maming longjam nanda sahi angkai humdoi apok palai khidraba El Goro Kumar kawi imphal ge hobom marak kaisam lekai degini lai khidraba asin Hakchang da nungmai maru ama pan bagi dakpham lai hari thaudok asiga pau phangba dagi imphal police station gi kangbu laktuna action khre loina na case ama lokhatuna makhata ba thijin humjin bagi thabuk sathaba haukhre hari aduga mathangi update asna samuro mayai lekai de leiba nupi masa ani mayum dagi thoki badagi thiba khangdana leire Imphal West District ki Wangoi police station ki manungsana samuro mayai lekai de leiba mapa pokmin na ba sahi taraga manga amadi taraga taruk surabi nupi masin manaw ani ngarang nungthin pung ani taba matam da mayum dagi thoki badagi ngasi phawu thiba khangdana leire hairi imung manung gi miyoi sing dagi phangba pawgi matung ina di thiba khangdana leire nupi masa ani asi ki maming haisnam bandana debi sahi taraga taruk apok pa tomba amadi haisnam nijeta ls benaw sahi taraga manga apok pa sana jobo kawi sahi tara taruk surabi haisnam bandana handa class 10 parikha thakre aduga haisnam nijeta ls benaw na handa class 10 kari bani hairi makhoi ani ngarang nungthin thoki badagi ahing hanchilak tabadagi imung gi miyoi singna chen chongba toramba yai haiduna ngasi numit ung bopung baru phawba haidok palak pra haiduna ngaiduna leina ki adu haidok palak ki tabagi imung manung gi miyoi singna fagat na duna Wangoi police station gi missing report pi duna makhata na thiba humbagi thabuk sataki thiba khangna leiriba nupi masa ani asingarang numidang weram mayang Imphal da urami haibagi wafam leiri gasi mayang Imphal kaksing amadi wabgain sing wafam da makhoi ani gi khungul libagi thabuk sataki hairi aduga mathangi update asna miyoi ama nongmai singdon da faduna pukre maram chadana nongmai round kaya kapthok lambadagi miyam mi painakre ngarang numidang pung tara rom taba matamda Nambon police station gi manung chana Nambol 7 leikai da leiba miyoi ama sakang daba nongmai paiba miyoi kharna masagi mayum da sanglaktuna nongmai singdon da faduna pukre hairi anoba machugi MG hector car ama da tongduna lakpa sakang daba nongmai paiba miyoi sing aduna faduna pukraba miyoi asigi maming ahibam Nelson sahi kuntraga manga apokpa ello kendro ka wisakang dabasing aduna masagi mayum da sanglaklaga nongmai singdon da miyoi asi phaduna pukibani haujik phaba miyoi asiga mari makhong khangbangam dri loina na kari gidamakta mahapu phaduna pukibano haibagi maram suimung manung na khangbangam dri hairi amarom da ngarang numdang pung taragam nani puram tabang matam da Kakchung district ki Hyanglam police station na kon basek maijing hangun mamang lekai da Mahindra Bolero ama tongduna lakpa miyoi kharna nongmai round kaya kapthok lamle hairi pasing khangdana nongmai round kaya kapthok pa aduda manak nakpa leiba miyoi sing mi paiba pokna ki loina mafam marang khangdana mi kungna tabang fam da nongmai round kaya kapthok tuna miyambu aki akang pokhan ki pathawung adubu mafam adugi maira paibi lupsing ne yamna kanna yaningdaba phongdoragli aduga mathangi update asina Turel wangmagi mamanabi thinaba satkiba nupi masa ama isingda iraida tasinkhibadagi laikidre thasigi mapan gi nungthin pung 3:30 marom taba matamda Turel wangmagi mamanabi thinba satkiba nupi masa ama isingi iraida tasinkhibadagi laikidre thaudok asigi Jaipur gi nongpok thangba maikai da senba siri Turen gi Jaipur part 2 mayai lekai gi Sosan Ghat mapada thokibani hairi isingi iraida tasinkhibadagi laikidre nupi masa adugi maming RK Malemsana sahi tara humdoi apokpa RK Ranjit Sinha amadi apokpa RK Sana Thoibi Devi kawi hairi pressna phamu pawgi mutung ina dilai khidraba RK Malemsana mamanabi ahum galoina na Jaipur Kanpur Turel wangmagi mamanabi anu kobi nupi masa ama thindokna bagi tamakta mamanabi o neha galoina na asen ba ising da kumthaduna
इरोइरगा लांथोकपदा अचौब इरई अमा तासिंदुना आरके मलेमसना इराकनखिबनी महाकु कन्ननब होटनबदा ओ नेहासु इराकमिनकी मतमतुदा मनाक नकनना लैबा तुरेंदा लैंगोइगी थबक सुबा मयांग सिनबी अमना ओ नेहाबु कनबा ngamki अदुबु आरके मलेमसनाति कनबा ngamहुदना इसिंगी इरैदा लुपखिबनी हाइदि पाउसी थाबदगी खुदकता खुन अदुगी खुनजासिंग महाकु पुंग अमगा मखाइ चंगना इरुपतुना थीबदा फंगलक्तबदगी ममैथंगदा SDRF डिपार्टमेंट सिलचर गवर्नमेंट ऑफ आसाम गी म्यूजिंग लाक्तुना वाटर पंप बोट सिजनदुन थीबदा नुंतिनगी पुंग 4 गी मिनट 15 मुक्ताबदा फंगबा ngamkibani tungdangang अदुबु जयपुर पुलिस डिपार्टमेंट गी म्यूजिंगना पोस्टमार्टम की तमक्ता सिलचर मेडिकल कॉलेज ता पुखी हाइदि वीडियो से बु एंगबीर बमायम पुनंग पोम कहना थकचरी अनोब अपडेट की तमक्ता ऑनलाइन मणिपुर यूट्यूब चैनल असबुन सिबिदना सब्सक्राइब तबिरम थैंक यू सो मच।